ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ꯫ 64ꯔꯛ ꯁꯨꯕ ꯒꯅꯇꯟꯇ꯭ꯔ ꯅꯨꯃꯤꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯚꯥꯔꯠꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯈꯣꯟꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯚꯥꯔꯠꯇꯤꯌ ꯏꯟꯗꯤꯌꯟꯅꯦꯁ ꯍꯥꯏꯕꯗꯨꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯕ ꯊꯧꯔꯝꯅꯤ꯫ ꯏꯪ 1950ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯃꯇꯤꯛ ꯃꯉꯥꯜꯅ ꯃꯁꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯚꯥꯔꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕ ꯄꯥꯟꯗꯝ ꯑꯣꯏꯔꯤꯕ ꯁꯪꯕꯤꯙꯥꯟꯗ ꯑꯩꯈꯣꯏꯗ ꯏꯊꯤꯜ ꯄꯤꯅꯕ ꯌꯥꯎꯍꯟꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯃꯥꯟꯅꯗꯕ ꯀꯌꯥꯅ ꯄꯨꯟꯁꯤꯟꯕꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯊꯥꯒꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯖꯥꯇꯤ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯟꯕꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯒꯅꯇꯟꯇ꯭ꯔ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯔꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯅ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯂꯤꯡꯖꯦꯜ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯨꯝ ꯃꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯇꯝꯕ, ꯁ꯭ꯋꯔꯥꯖꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯍꯟꯅꯕ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯎꯠꯈꯤꯕ ꯑꯃꯁꯨꯡ ꯑꯇꯩꯕꯨꯁꯨ ꯏꯅꯣꯠ ꯍꯥꯞꯄꯤꯈꯤꯕ ꯑꯆꯧꯕ ꯐ꯭रीडम ꯐꯥꯏꯇꯔꯁꯤꯡꯕꯨꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯁꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯖꯅꯋꯥꯔꯤ 18ꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯖय ꯍꯤꯟꯗ ꯍꯥꯏꯕꯁꯤꯕꯨ ꯁꯛꯇꯤꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯗꯨꯅ ꯂꯧꯈꯤꯕ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯆꯍꯤ 125 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯤꯡꯇꯝꯕꯕꯨ ꯄꯥꯝꯖꯈꯤꯕ ꯑꯃꯗꯤ ꯚꯥꯔꯠꯄꯨ ꯆꯥꯎꯊꯣꯛꯆꯅꯐꯝ ꯑꯣꯏꯅꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯅꯣꯠ ꯄꯤꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯗꯣꯀ꯭ꯌꯨꯃꯦꯟꯠ ꯁꯦꯝꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯂꯩꯕꯁꯤꯡ ꯌꯥꯎꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯃꯈꯣꯏꯅ ꯑꯣꯏꯕꯤꯈꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯚꯥꯔꯠꯀꯤ ꯊꯋꯥꯏꯅ ꯅꯧꯅ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯅꯧꯅ ꯃꯤꯀꯞ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯄꯨꯕꯁꯤꯡꯅꯤ꯫ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯥꯔꯇꯤꯀꯜ ꯈꯨꯗꯤꯡ, ꯐ꯭ꯔꯦꯖ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯄꯨ ꯀꯨꯞꯅ ꯅꯩꯅꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯡꯗꯣꯛꯄꯗ ꯆꯍꯤ 3 ꯐꯥꯅꯤꯡꯆꯤꯠ ꯆꯪꯈꯤ꯫ ꯑꯔꯣꯏꯕꯗ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤꯒꯤ ꯂꯨꯆꯤꯡꯕ ꯗꯥꯛꯇꯔ ꯕꯥꯕꯥ ꯁꯥꯍꯦꯕ ꯑꯝꯕꯦꯗꯀꯔꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯔꯕ ꯗꯣꯀ꯭ꯌꯨꯃꯦꯟꯇꯨꯒꯤ ꯑꯔꯣꯏꯕ ꯃꯁꯛ ꯑꯗꯨ ꯁꯦꯝꯕꯤꯈꯤ꯫ ꯁꯪꯕꯤꯙꯥꯟ ꯏꯔꯤꯉꯩ ꯃꯇꯝꯗ ꯔꯥꯖ꯭ꯌ ꯑꯃꯒꯤ ꯃꯊꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄꯗꯨ ꯌꯥꯝꯅ ꯁꯥꯡꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯍꯧꯊꯣꯛꯇ ꯄꯤꯔꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ, ꯖꯁꯇꯤꯁ, ꯂꯤꯕꯔꯇꯤ, ꯏꯀ꯭ꯋꯦꯂꯤꯇꯤ ꯑꯃꯁꯨꯡ ꯐ꯭ꯔꯦꯇꯔꯅꯤꯇꯤ, ꯒꯅꯇꯟꯇ꯭ꯔ, ꯆꯞ ꯃꯥꯟꯅꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯇꯝꯅ ꯍꯤꯡꯕ, ꯃꯤ ꯑꯃꯒ ꯑꯃꯒ ꯈꯦꯟꯅꯕ ꯂꯩꯇꯕ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅ ꯁꯝꯖꯤꯟꯅ ꯇꯥꯛꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯅꯇꯟꯇ꯭ꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯌꯨꯝꯐꯝꯅꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯆꯦꯟꯊꯔꯤꯕ ꯑꯄꯨꯟꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯃꯁꯛꯅꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯅꯥꯒꯔꯤꯛꯁꯤꯡꯒꯤ ꯇꯉꯥꯏꯐꯗꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯃꯁꯨꯡ ꯇꯉꯥꯏꯐꯗꯅ ꯇꯧꯒꯗꯕ ꯃꯊꯧꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯤ꯫ ꯍꯛ ꯑꯃꯁꯨꯡ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤ ꯄꯩꯁꯥ ꯑꯃꯒꯤ ꯃꯃꯥꯏ ꯑꯅꯤꯅꯤ꯫ ꯁꯪꯕꯤꯙꯥꯟꯗ ꯄꯤꯔꯤꯕ ꯇꯉꯥꯏꯐꯗꯕ ꯏꯊꯧꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄꯅ ꯇꯉꯥꯏꯐꯗꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯍꯟꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯚꯝ ꯑꯗꯨ ꯁꯦꯝꯃꯤ꯫ ꯃꯊꯧ ꯇꯥꯔꯛꯄꯗ ꯖꯥꯇꯤꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯀꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯔꯤꯛ ꯀꯔꯣꯔ ꯀꯌꯥꯅ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯑꯚꯤꯌꯥꯟ ꯑꯃꯁꯨꯡ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟꯕꯨ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯏꯍꯧ ꯑꯁꯤꯒꯤ ꯃꯅꯥꯗꯤ ꯃꯊꯧ ꯈꯪꯂꯕ ꯅꯥꯒꯔꯤꯛꯁꯤꯡ ꯑꯁꯤꯒꯤꯅꯤ꯫ ꯖꯥꯇꯤꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯆꯞ ꯃꯥꯟꯅꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯏꯍꯧꯁꯤꯡꯕꯨ ꯃꯄꯥꯡꯒꯜ ꯍꯥꯞꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯊꯥꯖꯕꯅꯤ꯫ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯕꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯏꯪ 1994ꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯂꯣꯏꯁꯤꯟꯗꯨꯅ
ꯑꯥꯏꯟ ꯑꯣꯏꯅ ꯄꯥꯁ ꯇꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯊꯥ 2 ꯆꯣꯟꯊꯔꯒ ꯆꯠꯅꯕ ꯍꯧꯍꯟꯈꯤ꯫ ꯃꯁꯤ ꯚꯥꯔꯠꯅ ꯃꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯅꯤꯡꯇꯝꯕ ꯐꯪꯅꯕꯒꯤ ꯋꯥꯔꯦꯞꯅꯈꯤꯕ ꯈ꯭ꯔꯤꯁꯇꯀꯨꯝ 1930ꯒꯤ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤ꯫ 1930ꯗꯒꯤꯅ 1948 ꯐꯥꯎꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 23 ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠ ꯄꯨꯔꯅ ꯁ꯭ꯋꯔꯥꯖ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟ ꯆꯠꯅꯍꯟꯈꯤꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯈꯟꯈꯤ꯫ ꯏꯪ 1930ꯗ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯃꯍꯥꯛꯀꯤ ꯃꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯗ ꯄꯨꯔꯅ ꯁ꯭ꯋꯔꯥꯖ ꯗꯦ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯣꯠ ꯄꯤꯔꯗꯨꯅ ꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛꯅ ꯀꯣꯠ ꯇꯧꯖꯔꯤ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯤ ꯑꯍꯤꯡꯁꯥ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯆꯠꯄꯒꯤ ꯎꯄꯥꯏ ꯑꯁꯤꯇꯅ ꯐꯪꯕ ꯄꯥꯝꯕꯅꯤ, ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯡꯗꯣꯛꯆꯕꯇꯅ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯑꯟꯀꯣꯠ꯫ ꯒꯥꯟꯙꯤꯖꯤꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯨꯝꯗꯨꯅꯇ ꯂꯩꯔꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯒꯅꯇꯟꯇ꯭ꯔ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯄ ꯃꯍꯥꯛꯅ ꯄꯥꯝꯂꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯖꯔꯒ ꯍꯦꯟꯅ ꯐꯕ ꯃꯤꯑꯣꯏꯕ ꯑꯣꯏꯕꯗꯨ ꯄꯥꯝꯂꯝꯒꯅꯤ, ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯡꯗꯁꯨ ꯌꯦꯡꯊꯣꯛꯇꯨꯅ ꯑꯃꯒ ꯑꯃꯒ ꯈꯨꯠ ꯁꯝꯅꯔꯒ ꯍꯦꯟꯅ ꯐꯕ ꯚꯥꯔꯠ ꯑꯃꯁꯨꯡ ꯍꯦꯟꯅ ꯐꯕ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯁꯨ ꯄꯥꯝꯂꯝꯒꯅꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥ ꯄꯨꯝꯅꯃꯛ, ꯃꯥꯂꯦꯝ ꯑꯁꯦ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤꯒꯨꯝ ꯃꯃꯥꯡꯉꯩꯗ ꯀꯩꯗꯧꯉꯩꯗꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯈꯤꯗ꯭ꯔꯤ꯫ ꯉꯁꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯤꯑꯣꯏꯕꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯂꯥꯟꯊꯦꯡꯅꯔꯛꯂꯤꯕ ꯑꯁꯤ꯫ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ, ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝꯁꯨ ꯆꯩꯐꯨ ꯑꯁꯤ ꯅꯪꯂꯔꯤ꯫ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯑꯋꯥꯕꯅ ꯃꯥꯂꯦꯝ ꯑꯁꯤ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯑꯅꯧ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠꯁꯤꯡꯅ ꯅꯧꯅ ꯑꯋꯥꯕ ꯍꯥꯞꯀꯠꯂꯤ꯫ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯊꯦꯡꯅꯔꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯚꯥꯔꯠꯇꯗꯤ ꯄꯦꯟꯗꯦꯃꯤꯛ ꯁꯦꯟꯅꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯑꯃꯗꯤ ꯗꯦꯚꯦꯂꯞꯄꯤꯡ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕꯒꯤ ꯍꯧꯅꯕ ꯁꯛꯎꯗꯕ ꯌꯦꯛꯅꯕ ꯑꯁꯤꯒ ꯊꯦꯡꯅꯅꯕ ꯃꯇꯤꯛ ꯆꯥꯕ ꯔꯤꯁꯣꯔꯁ ꯑꯃꯁꯨꯡ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯒꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯖꯥꯇꯤꯒꯤ ꯍꯥꯟꯅꯒꯤ ꯃꯇꯤꯡ ꯑꯗꯨꯅ ꯉꯥꯟꯊꯣꯛꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯥꯌꯣꯛꯇ ꯎꯠꯈꯤꯕ ꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛ ꯄꯟꯕꯗ ꯑꯩꯍꯥꯛꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯅ ꯍꯦꯜꯊ ꯀꯦꯌꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯀꯌꯥ ꯁꯦꯝꯒꯠꯈꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄꯕꯨꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯅꯤꯁꯨꯕ ꯆꯍꯤꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯖꯕ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯈꯤ ꯑꯃꯁꯨꯡ ꯏꯇꯤꯍꯥꯁꯇ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯁꯟꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯈꯣꯡꯖꯪꯁꯨ ꯆꯪꯁꯤꯟꯈꯤ꯫ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈꯤ꯫ ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯄꯥꯛ ꯀꯌꯥꯗ ꯚꯦꯛꯁꯤꯟ ꯑꯃꯗꯤ ꯑꯇꯩ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯃꯇꯦꯡ ꯐꯪꯍꯟꯈꯤ꯫ ꯚꯥꯔꯠꯀꯤ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯂꯨꯞ ꯀꯌꯥꯅ ꯊꯥꯒꯠꯅꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯚꯥꯏꯔꯁ ꯑꯁꯤꯅ ꯑꯅꯧꯕ ꯃꯁꯛ ꯂꯧꯗꯨꯅ ꯍꯜꯂꯛꯄꯗ ꯅꯤꯡꯍꯟꯅꯕꯗꯤ ꯄꯣꯛꯏ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯏꯃꯨꯡ ꯀꯌꯥꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯋꯥꯍꯩ ꯂꯩꯇꯦ꯫ ꯊꯋꯥꯏ ꯀꯌꯥꯗꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯆꯪꯖꯐꯝ ꯑꯣꯏꯔꯤ꯫ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯤꯕꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯕ ꯑꯁꯤ ꯍꯟꯊꯍꯜꯂꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯈꯥ ꯆꯠꯊꯒꯗꯕꯅꯤ꯫ ꯃꯥꯛꯁ ꯎꯞꯄ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯕ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯇꯉꯥꯏ ꯐꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯉꯥꯛꯇꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯊꯦꯡꯅꯕꯗ ꯁꯥꯏꯟꯇꯤꯁ ꯑꯃꯁꯨꯡ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯁꯤꯡ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕ ꯑꯁꯤ ꯖꯥꯇꯤꯒꯤ ꯑꯁꯦꯡꯕ ꯊꯧꯗꯥꯡ ꯑꯣꯏꯔꯕꯅꯤ꯫ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯏꯍꯧ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯕꯅꯤ꯫ ꯑꯋꯥꯕꯒꯤ ꯃꯇꯝꯁꯤꯗ
Bharat Basi Pumnamakna Imung Amatagumna Karamna Samnabage Haibasisu Tagat Ningaini. Social distancing gi matamashina aikoi bu yam na naksin na hale. Aikoi pumnamak amana amada kayamuk tangjabage haibadu khangnare. Singnabagi awaba marak asida Dr. Singh, Nursing amasung Paramedic Singh na masama ki punsibu karishu khandana pung kaya chupna anaba singi seba tauri. Ataina tangai fadana changba polam sing leptana panghanduna jati asibu manglomda changsinnaba hotnari. Center amasung rajyagi thakta leiriba luchingba sing thaurang yatpa kangbu sing amasung administrator sing na matam-matamgi thaurang yatli. Asumna thaurang yathokpa senmitlon na manglomda changsillaki. Mamangi chahida sel thumgi phibam sothakhrabasu aduga awaba matam masida khudong chadaba kaya mayok narabasu Bharat ki sel thumgi phibamna senba chahi asida lepkhiba changda pukning thogatningai oiba thakta chaukhatli. Masina mamang chahida hogdokhiba Atma Nirbhar Bharat Abhiyan asi mai pakle haibadu utle. Laingak asina matengi mathau taba singda mateng fanghanduna sel thumgi phibam fagat hanaba lepa leitana mityeng changli haibadusu utle. Sel thumgi phibam singtha ningai oina fagalakpa si lau singu amasung manufacturing gi lamda khumang chausinbadagi oithokpani. Aikhoigi laumi sing thoidokna laudi yamna leijadaba naha oiriba laumi singna mahausagi lau pathap sizine haiba khangbasida aihak yamna nungaijai. Apikpa amasung mayai oirappa enterprise singna mibu thabak piba amasung aikhoigi senmitlon fagathanbada maru oiba thaudang lawi. Anouba pot puthokliba aikhoigi naha oiriba entrepreneur singna startup ecosystem bu mapung phana sijinnaduna mai pakpagi khudam thamba ngamle. Masigi mai pakpa asigi pramandi aikhoigi laibaki digital payment platform da tha khudingi yamlaba senfam gi transaction million kayama tauribasini. Aikhoigi demographic dividend gi mahei chanaba laingak asina National Education Policy gi chunaba phibam semduna thaina ngegi phajaba magun sing amasung anouba heithoi singthoibagi gun singa machal chana punsinnaba sem sare. Bharatna anouba senmitlon gi makok thongba mafam yankhai gi manung chalakpa si thoidokna nungai. Maikei khudingmak chaukhat hanbada pukning changlabasu masagi afaba singbu promote tawba ngambasina hena apenba pokhalli. Nungsijaraba ireibakcha sing haukiba chahida aikhoigi sanaroi singna Olympic ta makhoigi khudam thanamduna harau nungaiba purakhi. Masabu thajaba ngamliba naha oiriba champion sing asina miyoi million kayada ngasi su itil piri. Haukiba tha kharasida aikhoigi miyamna hiram kayada piba makhoigi commitment singna leibak amasung khunai asibu mapangal kankhat hanba aina uba phangi. Adumoinamak masigi khudam ani khaktamak ehakna panjage. Bharat ki ising lanmi amasung Cochin Shipyard Limited anina leibak masana State of the Art Aircraft Carrier IAC Vikrant Saduna aikhoigi ising lanmi da hapchillagani. Asigumba lanmi gi tawba ngambasing asina Bharat asi haujikti malemgi ising lanmigi sakti leiraba mangjin tharaba leibak singgi manung challe. Masi ngak sengi lamda self-reliance ki manglomda changchillakpagi thoidokna pukning chingchinningai oiba khudamni. Masi nattaba yamna pukning nungsiba akhannaba thodok amaga thengnei. Haryana gi Bhiwani district ta leiba Shri kauba khungangduda leiba lairik laisu hairaba miyoi kharana swa-prerit Others Gram Yojana gi makhada makhoigi uin kanba amadi khangan lakanba matau udhawi. Asigumba masagi khungang natraga kanglupu nungsiba amasung taubimal khangba utpagi khudam asi tamjaningai gi masakni. Masina masagi poknapam lamdambu punsi chuppa nungsijaba amasung latchabagi wakhaladu taubimal khangba miyam gi thamoida lengdana lei haibadu ta'i. Khudam asina
ꯑꯅꯧꯕ ꯚꯥꯔꯠ ꯑꯃ, ꯃꯄꯥꯡꯒꯜ ꯀꯟꯕ, ꯈꯪꯅꯤꯡꯗꯨꯅꯇ ꯂꯩꯕ ꯚꯥꯔꯠ, ꯁꯁꯛꯇ ꯚꯥꯔꯠ, ꯁꯝꯕꯦꯗꯟꯁꯤꯜ ꯚꯥꯔꯠ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯕ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤ꯫ ꯈꯨꯗꯝ ꯑꯁꯤꯅ ꯏꯊꯤꯜ ꯑꯣꯏꯗꯨꯅ ꯑꯇꯩ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯁꯍꯔ ꯆꯥꯎꯈꯠꯍꯟꯕꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛ ꯑꯃ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯝꯅꯤꯡꯏ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ ꯊꯥꯗ ꯑꯩꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯍꯥꯏꯕꯗꯤ ꯀꯥꯟꯄꯨꯔ ꯗꯦꯍꯥꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯄꯔꯣꯡꯈ ꯍꯥꯏꯕ ꯈꯨꯡꯒꯪꯗꯨꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯤꯡꯈꯤ꯫ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯍꯥꯞꯆꯈꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯍꯥꯛꯅ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯕꯟ ꯌꯧꯕ ꯉꯝꯖꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯖꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯗꯥꯏꯗꯕꯨ ꯂꯩꯔꯕꯁꯨ ꯑꯩꯒꯤ ꯈꯨꯡꯒꯪ, ꯑꯩꯒꯤ ꯏꯔꯩꯕꯥꯛ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯄꯨꯟꯁꯤꯗ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯍꯩꯁꯤꯡꯕꯅ ꯃꯥꯏ ꯄꯥꯛꯂꯕ ꯚꯥꯔꯠꯕꯥꯁꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ, ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯕꯨ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯣꯍꯣꯔꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯁꯥꯠꯐꯝꯕꯨ, ꯅꯍꯥꯛꯀꯤ ꯅꯔꯩꯕꯥꯛꯄꯨ ꯅꯍꯥꯛꯀꯤ ꯑꯉꯝꯕ ꯃꯑꯣꯡꯗ ꯁꯦꯕꯥ ꯇꯧ꯫ ꯃꯥꯏ ꯄꯥꯛꯂꯕ ꯚꯥꯔꯠꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯐꯝ ꯃꯐꯝꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯍꯩ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕꯗꯁꯨ ꯀꯥꯟꯅꯕ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥ ꯄꯨꯝꯅꯃꯛ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯆꯥꯎꯊꯣꯛꯆꯕꯒꯤ ꯋꯥꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯤꯃꯥꯂꯣꯏꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯏꯪꯕꯗ ꯑꯃꯗꯤ ꯃꯩ ꯍꯧꯅ ꯁꯥꯔꯕ ꯃꯔꯨꯚꯨꯃꯤꯗ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯃꯈꯣꯏꯅ ꯄꯣꯊꯥꯕ ꯅꯥꯏꯗꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯩꯕꯥꯛꯆꯥ ꯄꯨꯝꯅꯃꯛꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯅ ꯉꯥꯛꯄꯤꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯉꯩ ꯂꯩꯈꯤꯗꯕꯗ ꯂꯩꯄꯥꯛ ꯄꯨꯝꯕꯗ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯐꯥꯎꯏ꯫ ꯃꯃꯥꯡ ꯊꯥꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯀꯃꯥꯟꯗꯔ ꯖꯦꯅꯔꯦꯜ ꯕꯤꯄꯤꯟ ꯔꯥꯋꯠ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯑꯇꯩ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯀꯌꯥ ꯃꯥꯡꯖꯈꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯥꯡꯖꯕ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯕ ꯑꯁꯤꯅ ꯅꯥꯒꯔꯤꯛꯁꯤꯡꯒꯤ ꯃꯔꯛꯇ ꯏꯊꯧ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯕꯨ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤ꯫ ꯅꯍꯥꯛꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯎꯀꯤꯜ ꯑꯣꯏꯔꯕꯁꯨ, ꯗꯨꯀꯥꯟꯗꯥꯔ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁ ꯀꯥꯕ, ꯑꯃꯥꯡ ꯑꯁꯣꯏ ꯁꯦꯡꯗꯣꯛꯄ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯁꯨꯕ ꯑꯃ ꯑꯣꯏꯔꯕꯁꯨ, ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯕꯛꯇꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯊꯣꯏꯗꯣꯛꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯕꯅꯤ꯫ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯁꯨꯄ꯭ꯔꯤꯝ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯅꯨꯄꯤꯗ ꯁꯛꯇꯤ ꯄꯤꯕꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯀꯛꯅꯕ ꯉꯝꯈꯩ ꯊꯨꯒꯥꯏꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯃꯐꯝ ꯈꯔꯗ ꯃꯈꯣꯏꯒꯤ ꯄꯔꯃꯅꯦꯟꯠ ꯀꯃꯤꯁꯟꯒꯤ ꯑꯌꯥꯕ ꯂꯩꯔꯦ꯫ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯂꯦꯝꯖꯅꯐꯝ ꯑꯣꯏꯔꯕ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯑꯦꯀꯥꯗꯃꯤꯗꯁꯨ ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯆꯪꯍꯟꯗꯨꯅ ꯍꯩꯁꯤꯡꯕꯒꯤ ꯃꯐꯝ ꯀꯜꯍꯟꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯇ ꯅꯨꯄꯤ ꯅꯨꯄꯥ ꯃꯥꯟꯅꯗꯕ ꯈꯜꯒꯤ ꯆꯥꯡ ꯍꯦꯟꯅ ꯐꯍꯜꯂꯒꯅꯤ꯫ ꯚꯥꯔꯠ ꯑꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯁꯤꯡꯅꯕ ꯀꯌꯥ ꯊꯦꯡꯅꯕꯒ ꯍꯦꯟꯅ ꯐꯔꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯍꯥꯛꯅ ꯊꯥꯖꯕ ꯊꯝꯂꯤ꯫ 12 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯆꯍꯤ ꯑꯣꯏꯒꯗꯧꯔꯤ ꯑꯃꯁꯨꯡ ꯚꯥꯔꯠꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯂꯨꯆꯤꯡꯕꯒꯤ ꯐꯝꯐꯝꯗ ꯂꯩꯗꯨꯅ ꯊꯣꯏꯗꯣꯛꯅ ꯑꯥꯁꯥ ꯆꯥꯎꯔꯤꯕ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯑꯦꯅꯔꯖꯤꯒꯤ ꯃꯇꯥꯡꯗ ꯂꯝꯕꯤ ꯂꯝꯖꯤꯡꯒꯅꯤ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯅ ꯒꯥꯟꯙꯤꯖꯤꯅ ꯇꯥꯛꯄꯤꯔꯝꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯍꯦꯟꯅ ꯐꯅꯕ ꯃꯇꯦꯡ パꯡꯁꯤ꯫ ꯚꯥꯔꯠꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯄꯨꯟꯕꯕꯨ ꯏꯃꯨꯡ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯏꯊꯤꯜ ꯄꯤꯗꯨꯅ
ꯑꯩꯈꯣꯏ ꯄꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯄꯨꯝꯕꯁꯤꯗ ꯊꯣꯡ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯂꯁꯅꯨ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥ ꯄꯨꯝꯅꯃꯛ, ꯆꯍꯤ ꯑꯁꯤꯗ ꯚꯥꯔꯠꯅ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 65 ꯃꯄꯨꯡ ꯐꯥꯕꯗ ꯅꯤꯡꯁꯤꯡ ꯌꯨꯝꯕꯤ ꯑꯃ ꯂꯥꯟꯊꯣꯔꯛꯂꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯅꯤꯡꯁꯤꯡ ꯊꯧꯗꯣꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ, ꯊꯣꯏꯗꯣꯛꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯌꯥꯝꯅ ꯍꯩꯅꯤꯡꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯊꯣꯏꯅ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯃꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜ ꯈꯛꯇꯒꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅꯁꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯕꯨ ꯅꯧꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯃꯁꯨꯡ ꯆꯥꯎꯔꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯏꯍꯧ ꯑꯗꯨ ꯅꯤꯡꯊꯤꯖꯔꯕ ꯆꯛ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯏꯊꯤꯜ ꯄꯤꯔꯤꯕ ꯄꯟꯗꯨꯞ ꯑꯃꯅꯤ꯫ ꯅꯤꯡꯇꯝꯕꯒꯤ ꯆꯍꯤ 65 ꯁꯨꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯨꯚꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯊꯋꯥꯏ ꯍꯥꯞꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯀꯌꯥ, ꯅꯨꯄꯤ ꯀꯌꯥꯅ ꯊꯋꯥꯏ ꯀꯠꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯕ ꯑꯋꯥꯕ ꯀꯌꯥ ꯄꯨꯈꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯒꯅꯇꯟꯇ꯭ꯔ ꯅꯨꯃꯤꯠꯀꯤ ꯀꯨꯝꯃꯩ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯅꯕ ꯃꯈꯣꯏꯅ ꯀꯠꯊꯣꯛꯄꯤꯈꯤ꯫ ꯃꯈꯣꯏꯒꯤ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯀꯠꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯒꯅꯇꯟꯇ꯭ꯔ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕꯤꯃꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯤꯡꯁꯤꯡꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯚꯥꯔꯠ ꯑꯁꯤ ꯑꯔꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯅꯧꯕ ꯒꯅꯇꯟꯇ꯭ꯔꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯖꯥꯇꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯥꯏꯕꯁꯤ ꯂꯦꯞꯇꯕ ꯈꯣꯡꯆꯠꯅꯤ꯫ ꯏꯃꯨꯡꯗꯕꯨ ꯑꯣꯏꯔꯕꯁꯨ, ꯖꯥꯇꯤꯒꯤ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯕꯁꯨ, ꯃꯤꯔꯣꯜ ꯑꯃꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪꯒꯤ ꯃꯤꯔꯣꯜꯅ ꯈꯨꯌꯥꯠ ꯇꯨꯁꯤꯠꯅ ꯍꯤꯡꯕ ꯉꯝꯅꯕ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯐꯪꯕꯗ ꯂꯣꯏꯂꯝꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯄ ꯃꯈꯩ ꯊꯝꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 65 ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯁꯛ ꯊꯣꯛꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯂꯦ꯫ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯅ ꯃꯊꯪꯒꯤ ꯃꯤꯔꯣꯜꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯎꯔꯣꯡ ꯈꯤꯟꯕ ꯉꯝꯂꯦ꯫ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯛꯇꯤ, ꯊꯥꯖꯕ ꯑꯃꯁꯨꯡ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯃꯥꯏ ꯄꯥꯛꯅ ꯆꯠꯇꯨꯅ ꯑꯆꯨꯝꯕ ꯐꯝꯐꯝ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯥꯂꯦꯝꯗ ꯀꯥꯟꯅꯕ ꯄꯤꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯒꯅꯇꯟꯇ꯭ꯔ ꯅꯨꯃꯤꯠꯀꯤ ꯅꯨꯡꯉꯥꯏ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯖೈ ꯍꯤꯟꯗ꯫